Leingakka Wari Sananaba Firep Louba Leitri Haina COCOMI gi WANGANGLOI SHANTA NAHAKPAM na PHONGDORAKLI ngasi paugi mifam amada SHANTA na haikibada Houjik oriba manipur gi fibam gi matangda awang thakki Wari Sananaba Chief Minister gi Secretary na COCOMI gi convener da chepau tharakiba adu COCOMI na fangle adumoinamak Wari Sananaba Firep Leitri Haina PHONGDORAKLI Amaramda COCOMI gi Women's Wing na Khongjom de Chief Minister amadi MLA Singh Saruk Yaroidaba ni hairiba wafamadu mapum fana sagadi Khongjom de Saruk Yaba lakpa CM amadi MLA Singh da lambida miyam puna tholaktuna kholaw kaya laushinse amaramda total shutdown loiba numita apun bagoiba Khongjong amba junction gani haiki amaramda miyam gidam na pamliba si Leingak na usinada na leire penadraba miyam na Khongjong junction bada false allegation tawduna nauri caption le yotek season ay haina Khongjong loi singda onsen ba laibak thibani haina sumahak na phongdoraki Wari sabagi invitation je si thole isibaw yam arrogant oiba government ama hai tare ko haibada suta tadraba miyam gi apamagi wangda chatpa government amane na koina lawrakanda tawai invitation ngatane pawom da leite kaimta Photo na through media about the unabadi tokro through about the detail of information about Peter Leingak ni adui matakta akoina yengsi Leingak sida Deputy Chief Minister anilei Deputy Chief Minister amadi nagagi sidi kharabu phare khoigi ngasagi kuki gi Deputy Chief Minister sidi ngasagi magi nupasi kana nuai se khoi fazana khange aduna haiba thodok sing sida manipur gi Chief Minister sida ngasagi Deputy Chief Minister anisina mapagan happy drabra natraga moi gi government sida MLA sing na mapagan happy bawatana akoi gi sigi peace ki khongsat se maranai wana chappa man ba mong lai ra se akoi gi COCOMI gi akoi wakhalo ne hai tare ko sigi sida kamai tawgele COCOMI gi oina di ngasi gi leiba phibam se si puthaba na te ba COCOMI gi oina di Bharat Sarkar gi leiba narco terrorist ki leiba activities sing ko adagi ngasagi militant activities sing amadi ngasagi illegal immigrants sing gi leiba issues sing je putharakanda thokiba proxy war ne na koina lojai hai tare sigi proxy war si punna manipur da leiba MLA myam Deputy Chief Minister ani Chief Minister ama si yauna koina thengnamina se na haibane ba aduna maram oi kanda 2023 gi irang tholakpada gi ngasi bawgi sidaida sarkar gi tongan ba ahong malakwa hana palamba Leingak governor gi Leingak amadi hosik laiba Khemchan gi honorable Khemchan gi Leingak sibauda leigiba paringai na chathaba COCOMI ga sanagiba wari myam do file sing do phagala kanda kadai dei kariba wari sanagre Ministry of Home gi level da kadai bo wari sanagre haibadu yengaga COCOMI je committee emo oibani na nasai gi COCOMI gi oiba consultative body advisor sing legal advisor sing myam do phamina kanda sarkar da kari present to bu yai na taka yade habdo adu khanna ra Sananaba na taka sanadaba se hoi lep kani